Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau Pradhanmantri Narendra Modi gi Manipur khongsat ki mangoinana BJP gi lusingba ani Dr. Sambit Patra amadi Dr. Ajit Madhav Rao ngasi Imphal da MLA singa mifam pangthokre Malem gi atai mafam singda pangthokpagum Manipur da sungasi World Suicide Prevention Numit palan taukhre Handakta nauna semdokkiba GST na automobile amadi industry gi sector yauna tongan ba hiram kaya da kanaba piragani amasung Nepal da hojik thokliba irang asigi yenglaga Bharat amadi Nepal gi ngamkhai da security force sing mikupna hom sing na lehenkhre Bharat masa sing Nepal da chatanaba kendra sarkar na advisory ma thokre Pradhanmantri Narendra Modi gi Manipur khongsat ki mangoinana Bharatiya Janata Party gi awang puklamdam gi in charge Dr. Sambit Patra amadi Manipur in charge Dr. Ajit Madhav Rao Gopsare ngasi Imphal da thunglakre ngasi nungtil pung ama khare helakpa dwaida Sri Sambit Patra amadi Ajit Madhav Rao Gopsare na Imphal International Airport da thungki makhoibu BJP Manipur Pradesh ki President A Sarda MLA Thaunaujam Basanta Kumar Laisang Them Susindro Dr. Sapam Ranjan na airport da taramna okhi tungda nitai pachu thekta leba thambal sanglen da BJP gi MLA sing amadi Party gi makok thongba lusingba singa mifam ama pangthokhi mifam asigi tungda BJP gi sanminariba atopa dol singi MLA singa su unaduna wari sagani hairi Malem gi atai mafam singda pangthokpagum Manipur da sungasi World Suicide Prevention Numit palan taukhre mapung oiba thoram National Mental Health Program National Health Mission Manipur amasung Directorate of Health Services na puna sinduna DM University gi College of Commerce ki Utility Hall da pangthokhi Thauramadu thoiba mithunglen oikiba Health Services ki Director Dr. Sambo Golmaina Manipur da haukiba sahi lisingani kulumdoi dagi thokiba irang na maram oiduna lanjenariba mioi singi marakta masa mathanta sijabagi sang hengelakpa sida nungnangba phungdokhi Mangna hai Malem gi oina mioi lak tare lomdi sahi khudingi masa mathanta sijabagi thodok thengnari masida raija sidagi mioi manga taruk tagi tadana yauri Mathanta sijaba singi manungda naha oiriba mioi singna masing henbagi mamitai maramaduna kanagumba mioi amana wakhal nungaitaba tufak tufai sanbana singba maung matau sing thengnarabadi makhoida ningthina wari sabiba amadi akhang ahi sing tanaduna counseling pibagi tangai fadaba lei hairi mangna hai Suicide habsi ahan sing the body naha sing the say from 15 to 19 years kumba even up to 59 years wakhanda thoe krigino hairaga lifestyle problems sup yam lebsida solve to ngai se magi issue lebni adumba wakhan leba missing se mokhoibo akhoina tapna wari sab dakar le counseling se yamna dakar le aduna National Mental Health Program gi makhasida everywhere we're giving awareness to young people punsi si nungaina leise habigi wakhan thokna ngai akhoina mokhoibo phajana wari sab dakar le Sahi asigi oina numit asi changing the narrative on suicide haiba hiram asida pangthokpani ngasigi thormaduda Family Welfare Services ki Director Dr. N Hemanta Kumar Singh saruk yakhi thoromgi saruk ama oina ngasi ayuk Information Education amasung Communication IEC campaign hawdokpaga loinana masa matomta sijaba atmaghat tawba thengnaba miyamgi oiba mafam sing amasung gari singda napkadaba sticker yenthokhi thoromasi raija sigi tongan ba jila singda su pangthoknakhi World Suicide Prevention Numit ka mari lena ngasi Manipur University gi Psychology Department asinduna University asigi department khudingmakta masa matomta sijabadagi ngak thoknabagi paujel puba khongsara masatkhre khongsara duda Psychology Department ki mahiroi singna placard kaya sisnakhi placard sing aduda suicide tawbana aikhogi awaba kokloi nungaitaba awaba khudingmak atopa miyoida tamthou mamal naidraba aikhogi punsini haibana singba wahai sing sisnakhi Thormaduda saruk yakiba Manipur University ki Vice Chancellor N. Lokendra na hai wathok kaya na thalaba raija sida numit asi palan tawba yamna tangai fade khulai paiba singi wathok ki mathakta nisagi ipakta naha kaya sangsilakpa amadi lanjenariba miyo kaya na leifam safam khangdana leliba serak asida pukning wakhal sontha handanaba thorang kaya paikhatpagi tangai fadaba lei masida Psychology Department asobu thodang lawgadabani haikhi
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ Sibong amukta thengnadriba sinadriba ichininausing amuktang sizinaraga yensi hau macha pokpa helali amongi lei hena salanduna leirik kelande maru yamna changanduna pothok hena pothok panganali hau na tareng mayot sarpa langchak lakpa matam makong tasilakpa matamda kapiyo sibom hek sizinaba matamda adongi loglakkadoba phau aduna charam chatat naduna leiramba adongi kai ado babuk thalangani sibom sizinarasi Fangpham, Thauzal Agro Manipur, Sagolban Maino Lairak, Imphal. ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯍꯟꯗꯛꯇ ꯅꯧꯅ ꯁꯦꯝꯗꯣꯛꯈꯤꯕ ꯒꯨꯗꯁ ꯑꯦꯟ ꯁꯔꯚꯤꯁꯦꯁ ꯇꯦꯛꯁ (GST) ꯑꯁꯤꯅ ꯑꯣꯇꯣꯃꯣꯕꯥꯏꯜ ꯑꯃꯗꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯁꯦꯛꯇꯔ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯀꯣꯅꯣꯃꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯒꯨꯔꯨꯃꯌꯨꯝ ꯇꯣꯀꯦꯟ ꯁꯔꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒ ꯑꯈꯟꯅꯅ ꯎꯅꯕꯗ ಶ್ರೀ ꯇꯣꯀꯦꯟ ꯁꯔꯃꯅ ꯍꯥꯏ ꯃꯃꯥꯡꯗ ꯂꯩꯔꯝꯕ GST ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯌꯔ 4 ꯊꯣꯛꯅ ꯆꯥꯗ 5, ꯆꯥꯗ 12, ꯆꯥꯗ 19 ꯑꯃꯗꯤ ꯆꯥꯗ 19 ꯂꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯧꯕ GST ꯑꯁꯤꯗꯅ ꯇꯌꯔ 2ꯗ ꯆꯥꯗ 5 ꯑꯃꯗꯤ ꯆꯥꯗ 19ꯗ ꯍꯟꯊꯈ꯭ꯔꯦ꯫ ꯃꯁꯤꯅ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯆꯥꯎꯈꯠꯍꯟꯕꯇ ꯅꯠꯇꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛ ꯀꯌꯥ ꯊꯥꯗꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ GST ꯔꯦꯠ ꯍꯟꯊꯔꯛꯄ ꯑꯁꯤꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯗ ꯆꯥꯎꯅ ꯃꯃꯜ ꯍꯟꯊꯍꯟꯗꯨꯅ ꯃꯤꯌꯥꯝꯗ ꯁꯦꯜ ꯇꯨꯡꯁꯤꯟꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ GST rate handarakpasina tongan-tonganba essential commodities, medicine amadi nongbada changdraba yadraba miyamna sinariba polamsing tongan-tonganba industrial productsing da chauna mamal hanthanduna laijariba India gi miyoi singsina pochai sing asi laibada yamna chauna hena khudong chahalagani amasina maram oidana demand boost tawdana economy si growth lehenbada soidana mateng pangani GST reforms lakpasina aikoi India gi economy da inot chauna pibra pidabra haibagi mawong adudi chaurakpa mawong ama soidana ubo fangani haiba si thajajai ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟ ꯐꯣꯔ ꯁꯤꯚꯤꯜ ꯂꯤꯕꯔꯇꯤꯁ (PUCL) ꯒꯤ ꯔꯤꯄꯣꯔꯠ ꯑꯣꯟ ꯗ ꯑꯣꯟꯒꯣꯌꯤꯡ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛ ꯏꯟ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ PUCL ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯍꯣꯝ ꯒꯥꯔꯗ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯡꯂꯦꯝ ꯃꯪꯒꯤꯅ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯥꯂय ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭ꯌꯄꯥꯜ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯔꯥꯖ꯭ꯌꯄꯥꯜꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ಶ್ರೀ ꯃꯪꯒꯤꯅ ꯍꯥꯏ PUCLꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯇ ꯐꯣꯡꯈꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯑꯔꯥꯟꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯂꯝꯕꯤꯗ ꯑꯄꯟꯕ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ PUCLꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯔꯨꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯐꯣꯔꯃꯦꯂꯥꯏꯖꯦꯁꯟ ꯑꯣꯐ ꯃꯥꯏꯀ꯭ꯔꯣ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯃꯔꯨ ꯃꯔꯥꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ DC ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯄꯟꯆꯥꯌꯠ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝꯗꯨꯗ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ ꯁ꯭ꯀꯤꯝ ꯑꯁꯤ ꯄꯥꯏꯈꯠꯄꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ, CLFꯁꯤꯡꯗ ꯁꯤꯗ ꯀꯦꯄꯤꯇꯦꯜ ꯌꯦꯟꯊꯣꯛꯄꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝ ꯑꯣꯏꯈꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯀꯦꯁꯨꯅꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯐꯤꯁꯔ, ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟড ꯁꯣꯏꯜ ꯀꯟꯖꯔꯚꯦꯁꯟ, ꯑꯦꯛꯁ ꯑꯣꯐꯤꯁꯤꯌꯣ ꯄ꯭ꯔꯣꯖꯦꯛꯠ ꯑꯣꯐꯤꯁꯔ IMDH ꯌꯥꯝꯕꯦꯝ ꯄ꯭ꯔꯗꯤꯞꯅ ꯉꯁꯤ ꯖꯤꯔꯤ ꯅꯤꯉꯣꯜ ꯐꯥꯔꯃꯔꯁ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯒ꯭ꯔꯨꯞ, ꯁꯣꯔꯣꯛ ꯑꯇꯤꯡꯕꯤ ꯈꯨꯅꯧ ꯍꯤꯜꯘꯥꯠꯇ ꯂꯐꯨ, ꯌꯣꯡꯆꯥꯛ, ꯀ꯭ꯋꯥ ꯄꯥꯝꯕꯤ, ꯆꯝꯄ꯭ꯔꯥ ꯌꯥꯎꯅ ꯃꯍꯩ ꯄꯥꯟꯕ ꯄꯥꯝꯕꯤꯁꯤꯡꯒꯤ ꯆꯥꯔꯥ ꯀꯌꯥ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯚꯤꯖꯟ MSRLM ꯒꯤ ꯕ꯭ꯂꯣꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯐꯥꯔꯝ ꯑꯦꯟড ꯂꯥꯏꯚꯁ꯭ꯇꯣꯛ ꯀꯔꯅꯖꯤꯠ ꯊꯧꯅꯥꯎꯖꯝꯅ ꯍꯥꯏ MSRLMꯅ ꯉꯥꯛꯂꯧ ꯄꯤꯗꯨꯅ ꯍꯧꯗꯣꯛꯈꯤꯕ ꯖꯤꯔꯤ ꯅꯤꯉꯣꯜ ꯐꯥꯔꯃꯔ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯉꯁꯤ ꯄꯤꯔꯤꯕ ꯎ ꯆꯥꯔꯥꯁꯤꯡ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯥꯗꯨꯅ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯍꯦꯟꯒꯠꯍꯟꯕ ꯑꯃꯁꯨꯡ ꯖꯤꯂꯥ ꯑꯁꯤꯗ ꯂꯧꯃꯤ ꯂꯨꯞ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕ ꯇꯉꯥꯏꯐꯗꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ಶ್ರೀ ꯀꯔꯅꯖꯤꯠꯅ ꯂꯧꯃꯤꯁꯤꯡꯗ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯐꯥꯔꯃꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯁꯟꯗꯣꯛꯅ ꯇꯥꯛꯈꯤ꯫ ICAR ꯑꯇꯥꯔꯤ ꯖꯣꯟ 7 ꯕꯔꯥꯄꯥꯅꯤ ꯃꯦꯘꯥꯂꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯔꯥꯏꯖ꯭ꯌ 5ꯒꯤ KVK 94ꯒꯤ ꯑꯦꯅꯨꯑꯦꯜ ꯔꯤꯚ꯭ꯌꯨ ꯋꯥꯔꯛꯁꯣꯞ 2025 ꯑꯃꯗꯤ ꯃꯦꯂꯥ ꯏꯝꯐꯥꯜꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯃꯦꯂꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔ, ꯅꯥꯒꯥꯂꯦꯟ, ꯃꯤꯖꯣꯔꯥꯝ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯃꯦꯘꯥꯂꯣꯏꯒꯤ KVKꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯦꯂꯥ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯄ ꯄꯣꯠꯂꯝ ꯀꯌꯥ ꯎꯠꯈꯤ꯫
Sahitya gi lamda piba tare suba toijam Bihari Ningsing Mana 2015 ngasi achouba yumnamna iba lairik Uchek Lamai da pikre mana si Bisnupur jila gi oinamda leiba The Royal Academy of Law da pangthokhiba Writers Club Manipur lingkhatkiba gi 38 suba mapok kumon thoromda lanthokhi Herikon ukal amadi Forest Vibhagna senduna Bisnupur jila gi Moirang block na konba umangi laikol manga da uchara sing thakre Lai committee ga khusam duna pangthokpa thoramdu da punna uchara chamanga rom thana ba pandam thamli hairi Akashbani Imphal gi paukta biri Nepal da hojik thokliba irang asigi yenglaga Bharat amadi Nepal gi ngamkhai da security force sing mikup na hom sing na lehenkhre maru oina Bihar da leba asigi ngamkhai da section thorang lokatuna lalolitika mari lenaba sek point yauna leba anina sangthok sangsin tawba mafam sing mikup na hom sing lehenkhre Bihar police amadi SSB na ngamkhai asida ngak senduna leiri Bihar da leiba Bharat amadi Nepal gi ngamkhai asi punna kilometer 7kuntaruk ni masigi manungda pak sauraba ngamkhai sambal khada ba mafam kya leiba maramna security gi akanba section thorang lokhalakibani Amaromda Nepal da oiragliba phibam gi matangda Pradhan Mantri Narendra Modi na sabhapati oiduna Cabinet Committee on Security gi mifam pangthokduna kupna khanakhre irang asina ngamkhai paring da laloliti ki thabak tharomda chauna sokhalle hairi Nepal dagi thorakpa yadana leiriba Bharat macha sing mateng pangnabagi damak Lucknow da akhanaba control room ama hangkhre phibam asigi yenglaga Bharat macha sing leba adu da satanaba Kendra Sarkar na advisory ma thokre madugi matungina leba adu da leiriba Bharat macha sing makhoi gi lefam sing da lengdana section na leina ba masung chathokdana ba hairi karigumba makhoina mateng darkar oirabadi Kathmandu da leba Bharat ki embassy da pau phaurakna ba hairi Maragasida Nepal da hojik oiriba phibam asi laksinaba Nepal Army na lebak sinba thungna hayeng ayuk pung 3 phawba curfew thamjinkhre hojik sanabagi pau Kshetrimayum Premchand dagi District Sports Association DSA Channel Sinduna Jila Asigi Sports Complex Chathariba DC Chandel Trophy First Division Football League Lisingani Kunmangagi Masi Sanakiba Ahanba Semi Final Match ta Jafau Waishina Chandel Christian Waishibu Panjil Manga Sinoda Maithiba Pikre Match adugi Jafau Waishigi Mai Pakpagi Panjil Singadu Strongam na match ki minute Traimpan Chatpa Kuntra Mari Chatpa Amadi Mafunipan Chuba Minute Chanduna Punna Panjil Ahum Chanbangamki Lemoriba Panjil Singaduna match ki minute kun amadi Humpumaro Chapa Matamda Oliver Amadi Ningbunu Chanki DC Chandel Trophy Second Division Football League Lisingani Kunmangagi Misi Sanakiba Quarter Final match tana AYCC na PSCC bu Panjil Mari Ahumda Maithiba Piduna Semi Final Changkre Ani Super Ground no Sanakiba Atopa Quarter Final match amadana Mahamani na Chandon Pokpi DC bu penalty shootout ta Panjil Tariet Tarukta Maithiba Piduna Semi Final Changki Manipur Horse Riding and Polo Association Sinduna Utha Nipalak Suba N Hazari Amadi Dr. N Tombi State Polo Tournament Lisingani Kunmanga Mathang Thagi Taretagi Imphal Polo Ground da Hauragani Hairi Association asida thatokba Chirolamagi matungina tournament asida saruk yaningba club singna Lamphel pata leiba Manipuri Pony Breeding Farm da leiba Association asigi officer laktuna akupa morol khanglaba yagani hairi Goa da mathang thagi kulhumdoi kuntaret fawa pangthok doriba 35 suba Senior National Sepak Takraw Championship for Men and Women da saruk yanaba Manipur gi team semnabagi damak trial selection hayengdagi thasigi trahumdoi fawba Kuman Lampak Indoor Stadium da pangthuklagani haina All Manipur Sepak Takraw Association na khanghalagli Trate suba Asia Cup Cricket ki match amada ngasi Yumbu United Arab Emirates ka Bharat ka sanaragani Group A ki match asi ngasi rumidang pung 9 da Dubai International Cricket Stadium da sanagani Bharat ki mathangi match tha asi ki taramani da Pakistan ka sanagani Nganthoi Aroibada maroiba pau amuhana Pradhan Mantri Narendra Modi gi Manipur khongsat ki bangoina BJP gi losingba ani Dr. Sambit Patra amadi Dr. Ajit Madhav Rao ngasi Imphal da MLA singa mifam pangthokre Malem gi atai mafam singda pangthokpagum Manipur da sungasi World Suicide Prevention Numit palan tawkhre handakta nauna semdokhiba GST na automobile amadi industry gi sector yauna tongan bahiram kya da kana ba piragani amasung
Nepal da hojik thokliba irang asigi yanglaka Bharat amadi Nepal gi ngamkhaida security force sing mikumna hum singna lehenkhre Bharat macha sing Nepal da chattanaba kendra sarkar na advisory ama thokre pauloi jare